Handakta Bharatna yumbu oiduna pangthokiba G20 mifamda tongan hiram kayada khanaki maruoiba hiram 16 lokhatpagi manungda culture haibasisu ama oiki. G20 Cultural Working Group mifam amadi masina laukhiba warep singi matangda khanna nainanaba JN Dance Academy Manipur gi hanagi director Dilip Mayengbam Akashbani Imphal gi studio da lengsinduna laibire ahan mamaktada expert putaram noksari Thagatsari ahan bada laksaningba wahangse oja handaki pangthokiba G20 mifamda Cultural Working Group na culture bu ngak senaba amadi yokhatnaba akhanaba mieng changlakliba asigi matangda samlapa warol khardang thambiu Yam nungaijai Handaki Indiana Presidency oidana pangthokliba G20 gi mifam sida hajikta su haibigre theme tarahumdoini sigi manungda culture sisu maruoiba hiramamoina lokhattana mafam marida Cultural Working Group ki mifam sing pangthokki masida yam nungaibadi culture na chaukhatpada chobu thodang lawudabani amadi tung koina chaukhatpagi lambi sida tung koina satnaba yaba ma ohengadabani haiba achouwa phomama handaki Bharat ki G20 ki summit sida masima pukhalai yam phajai atopa amana India gi oina theme moina leijaba one art one family one future aidana amatoiba male mama mioi bu punamaksi imung manung oiba hojiki digital one amuk sen pixel ledana adagi amuk अखोगी मियोय बगी हुजी क्लाइमेट चेंज खंगदे अमा खंगदे तविसिदा अपुनबा फ्यूचर अमने यंगै से मसीगी थीम सिसु पुसलागा हाइरिबा फिलोसॉफी सी वर्ल्ड वाइड G20 की प्लेटफॉर्म से पुखलागा वर्ल्ड वाइड खंगहनबा पांदम मसु होनबरा इतना खली अदुगा याम नुंगाइरिबदी ngasagi G20 की मसीगी मेंबर कंट्री सिंगसी मसीदा लेरिबा तोंगान बा diverse culture singsi masibu yokhatpa celebrate tauba adi punna culture si amaga nungsinana masi yokhat minaba aduga amuk tongan ba lam gi leiriba variety tongan ba singdu su member state singsu amana amabu yokhattana nungsinana malem gi platform sida pukhalakpagi wafam ama yauri masina apunba malem ama pukhalakpada yam phajabamna akoigi malem se hojik miyoibagi khusem mayam thadorakpa gas mayam phataba mayam sina wahallabani soallabani hojikki sidadi pro planet oiba planet sida hena phagadaba mangon soalloidaba mangon kanagadaba mangu mabu saugatkadaba adugumba policy semgattana culture gi lam sida tung koina miyoiba khunai se tung koina phajana hinghauba yanaba ama pukhalakpase yam phajai masigi ahanba mifam si khajuraho hai se yamna phauba laisangamani masida ayamba India gi classical dance festival se yamba khajuraho sida pangthoi simba khwaidagi maming chatliba khajuraho sida ngasagi cultural working group ki mifam si pangthoi ani subada megi tara maridagi na tara tret phausidana Bhubaneswar haisisu sun temple laidna leiba puri leiriba yamna maming chatpa mafamni aikoi Manipur la laiba kangsingbe culture ga se puri dagi lakpani adana magi sun temple ka se malem da phauba adumba mafamni adugumba masak naiba singsida onsagi culture gi mifam si pangthoi mathangdana kogi July 35 dagina 35 phausina Karnataka gi Hampi sida pangthoe aruiba sina haugiba August ki 12 dagina kulumdoi phausina khwaidagi hena maming chatliba Hindu gi oina Varanasi sida pangthoe sumain tawdana mafam mari sida mifam si pangthokki masida marui wafam kaya lokhatkhi masida aina kitang haijeningbadi karamain tawdana masigi concept se G20 se culture gi wafam si karamaina pusilakhi ge si khoi G20 gi 2020 gi summit ta culture gi wafam si pusalakpani aduga aina amuk haijeningmana leibak ki oina magi culture gi policy leije magi ngak senabagi kari gi ain leije niyom leije adamain tawdana Bharat ki su 1958 the same gi ba ain lei aduga Maliam gi oina pukhalakpasidi UNESCO na pukhalakpani
यूनेस्को ना लिसिंग मचामापन हुमद्रानी थोइगी अक्टोबर 13 तगी नवंबर 18 फाउसिदा वर्ल्ड की कल्चरल कन्वेंशन नम पांगथोखी मसिदगी मखा समदरकपनी कल्चरल कन्वेंशन से करिगिदमक्ता यूनेस्को ना पाइखलकपनो हाइबदुदा मालेमगी कल्चर नत्र मालेमगी कल्चरल हेरिटेज नत्रगा नेचुरल हेरिटेज है कइनो लैबा खुनिकमकना मागी जाति की ओइना लेजरिबा लन सिंगदो कल्चर की ओइबा मोनुमेंट सिंग अदगी हेरिटेज साइट सिंग अदुगुम्बा लन सिंगदो ngak sengadabani haibani aduna leibak ki tuta natana malem gi una su tomthin noiba khodamen taj mahal adagi egypt ki pyramid adagi paris la riba eiffel tower sumaina lei riba malem gi oina amamam ta puthok pada kayamna singthaningai oiba manghan gi ba yadraba adugumba sing ngak sengadabani haibagi wakhulon sida unesco na haudorakpani adana masida UNESCO na pukhalaiba wafamdo makha samdarakpani UNESCO na hanbada hairibsi ekhogi cultural heritage natural heritage singsi natural heritage esina muk kitang tongale cultural heritage sida ekhogi ipa ipu singna tongan ba matamda tongan ba tangkakta saramba laisang sing monument sing adu khoina ngaktana thanggadawni madu kindhaba yauri kairakpa yauri मधु अखोइना सेमजन साजंदना ngakतना thanggadabani haibani amana khodawaina khoigi kaibul lamjao de sumain tawtana lamgi oiba natural heritage singsi sisu preserve tawgadabne na sumaina pukhalakpani maramdi hairiba pot singse miyoibagi civilization miyoibagi chawkhat pasida tangkak kayada thorakriba phajaba singdo मियोइबना तौरम सिगुम्बा फजबा सिंगदो मदु मांगरगदी तुंगी जनरेशन सिंगना खंगरोय मोय डिप्राइव ओइरने मोय खंगरोय ए सुमाइना मणिपुर दा सुमाइना कंगला अमा लेरमे से कंगला से मांगरदी तुंगी बिरोंग खंगरोय माइ तौदना ngसाइ खोंजोम वार मेमोरियल लेदना अखोइगी चाउथोक चनिंगाइ ओइरिबा मालेम सिदा नुमित तादे हारिबा ब्रिटिश चाउग्रबदुगा अखोइगा लान थेंनगिबगी अदुगुम्बा historic oiba mafam ne sung ga se khoi chawthok chari bani sigi damakta adu masigi mafam ji mangrabdi protect tawdrabdi agoi gi tungda chahi chamagi chamnga gi lising gi matung da lakada generation khangaroy moi di chawthok chabam leroy adana masi ngak singada bani haiba wafam se pukhala aga masi UNESCO na pukhalak pani aduna leibak na masi malem gi haiba se leibak na magi lamda leiriba monument sing natural heritage sing do madu ngak sen thambiu maduda tangai phatana changba funding do moina su mateng pangani haibani sumaina horokhibani yam nungai je oja UNESCO na amadi malemgi mafam kayada culture bungak senana ba lokhat piri ba thorang sing takpi bada aduga ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯑꯣꯏꯅꯁꯨ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯀꯔꯤ ꯊꯧꯔꯥꯡ ꯊꯧꯁꯤꯟ ꯄꯥꯏꯈꯠꯄꯤꯕ ꯂꯩꯕꯒꯦ ꯌꯥꯝꯅ ꯐꯖꯩ ꯌꯥꯝ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝ ꯂꯩꯖꯩꯌꯦꯕ ꯔꯥꯏꯖ꯭ꯌ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝ ꯂꯩ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏꯒꯤ ꯋꯥꯔꯜ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠ ꯑꯣꯏꯅ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠ ꯑꯣꯏꯅ ꯌꯨꯅꯦꯁꯀꯣꯅ ꯁꯛꯈꯪꯉꯕ 92 ꯂꯩ ꯑꯗꯨꯒ ꯚꯥꯔꯠꯀꯤꯁꯨ ꯉꯁꯥꯏꯒꯤ ꯅꯤꯡꯇꯝꯕ ꯐꯪꯕꯁꯤ 98ꯇꯅꯤ adagidi 1950 January 16 ꯑꯩꯈꯣꯏꯒꯤ constitution se sembal loidana chatnaba hogripse adana madubuni akoina republic day na pangthoise adana constitution gi article 49 gi matungin na directive principles of state policy haibisida kari hairi state na monument khudingmak aduga art ki oiba artistic mafamsing aduga amuk puwari gi oiba yamna maru oiba mafamsing se mangi gadawdagi mong mato phibam kairakpadagi thugaibadagi lauthokpadagi thingadawani masi chapchana ngak sengadawani haisina constitution na piri madi matungda 1958 ta karila bill ma pass tawdana act ole ancient monuments and archaeological sites and remains act 1958 masi lakpadagi di archaeological survey of india si thokla matungda moi makhada 3650
monument adagi ancient monument archaeological site adagi ate kai toi leramba mafamsing hanagi ariba madu lising ahumga chatruk yankai si bharat ki oina maru oina khanbasing du lakhalaga moina madu maintain tawdana leiri adana national monuments authority habam si linkhatna kanna paikhatli aduga UNESCO na sakhangaba singdugi manungda masak khitang paningbadi 1972 da UNESCO na hariba mifam si pangthokra matungda bharat ta lai si 1983 da masi moina condition kharapi malem goina maru oiba jati gi oina maru oiba ai khangalaga amada hekta masi recognize tawradawni haba leite adana khara condition kharapi criteria kharapi adagi matung inna lising samapan marfu humdoi da Taj Mahal Agra Fort Ellora amadi Ajanta Caves hairibasing si sakhangi marfu maridana ngasagi Orissa gi Konarak Sun Temple do adama adagi 1986 ta ajiki mifam si yawriba Khajuraho ne Hampi ne si masakhangi marfu taretana Fatehpur Sikri adagi Elephanta Caves Pattarkal sinasing masik tawre 89 dana akoigi Madhya Pradesh ki Bhopal lei khitang chatlaga leiba Sanchi Stupa na adagi Buddhist ki yang phajaba mafam amani madu sakhangi adagi di 93 dana koi hujik yamna maming chaliba Delhi da khwaidagi wangba minar oina lariba Qutub Minar adagi Humayun Tomb adagi lising ani dana akoigi Bihar da leiba Buddha Dharma Sandomba sigi magi horakphamni pokphamne na khaliba Buddha Gaya da leiriba Mahabodhi Temple se masi sakhangi asmain tawdana mathang koi 2004 da koi Mumbai gi train terminus se Victoria terminus se hojik pudi Chhatrapati Shivaji terminus se na onthokre Victoria terminus se sakhangi haibadi magi su yam phajaba architectural beauty yawe chumna railway station oite yam phajana leiteng na sembani building do aduna masi sakhangre samain tawdana koi Lal Killa idana koi Independence Day da Prime Minister ngangi ba sigi Lal Killa Red Fort in 2007 da adagi di Jaipur da leiba Jantar Mantar Jaipur gi replica ne Delhi da leiba Jantar Mantar se sundial ni masigi si 2010 da sakangki si yam nungai mayam sigi manung da natural site kari khalak pasida Manipur da gi di World Heritage ki pot se yaw 3 aibadi Assam gi di ahum sure mari Kaziranga National Park sine Manas ne adagi amana akoi Brahmaputra gi island namo Majuli si khangre akoi gi sinamuk living with Sankirtan se masi cultural heritage da world intangible heritage da changre yam nungai je oja na kugi leba asigi su Bharat ki su cultural heritage sing ngak senabagi matangda laukhatliba thorang thoksil sing amadi ngak senuna thammiba monument na chingba sing se panbi bese adu mathangda mulak saning badi oja handak G20 cultural working group ki mifam sida maru oina khannakhiba wafam ama haijaba taragadi protection and the restitution of cultural properties haibasi su ama oiki masigi matangda su wafam khardang thambioja masi ngasai mathang chathare ibasida mafam mari sida pangthok pasida tongan ba wafam kaya khananak pasida maru oiba wafam mari laukhatki la mari dugi manungda masi ahan ba priority khara pi ba pot amani haibadi akoigi cultural property si ngak tana thamba mathang dana mo mina hu hiba mayam do amuk mere bak to pu hiba yawe cultural property si maruaina murti gumba painting gumba ari mamal yamba adagi choubuning tho mana season naramba pot adagi maharani mana siramba lake sumbaka si international market si da paisa si demand yam chaw na lay aduna madugi damakta akan ba film ga ju uliduni zaigi akan ba section thorang tawdana lay inga iba marak tu da huchal laga hudna pogi buyawi don yoluribni aduna mo ngasagi billionaire millionaire pai ba kangbu
ꯃꯣꯏꯗꯅ ꯑꯃꯨꯛ ꯂꯩꯗꯅ ꯇꯧꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯍꯨꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯈꯤꯕ ꯃꯤꯔꯩꯕꯥꯛꯇꯒꯤꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯄꯨꯁꯤꯜꯂꯛꯄ ꯁꯤꯒꯨꯝꯕꯁꯤ ꯊꯤꯡꯅꯕꯒꯤ ꯑꯗ ꯊꯤꯡꯕꯁꯤ ꯀꯔꯤꯅꯣ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠꯇꯨ ꯐꯥꯔꯒ ꯃꯤꯗꯨꯁꯨ ꯐꯥꯔꯒ ꯄꯣꯠꯇꯨ ꯑꯃꯨꯛ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯍꯜꯍꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯁ꯭ꯃꯒꯜ ꯇꯧꯈꯤꯕ ꯍꯨꯔꯥꯟꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯄꯨꯈꯤꯕꯗꯨ ꯏꯇꯂꯤꯗ ꯑꯣꯏꯕ ꯌꯥꯏ ꯑꯃꯦꯔꯤꯀꯥꯗ ꯑꯣꯏꯕ ꯌꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯐꯦꯛꯁ ꯍꯨꯝꯐꯨꯃꯨꯛ ꯏꯟꯗꯤꯌꯥꯗ ꯍꯜꯂꯛꯀꯗꯕ ꯂꯩꯔꯤ ꯍꯥꯏꯔꯤ ꯃꯗꯨ ꯂꯩꯕꯥꯛ ꯑꯃꯒ ꯑꯃꯒꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯊꯣꯛ ꯏꯁꯤꯟ ꯇꯧꯔꯒ ꯑꯃꯨꯛ ꯍꯜꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ G20 ꯁꯃꯤꯠꯁꯤꯗ ꯃꯥꯒꯤ ꯃꯦꯝꯕꯔ ꯀꯟꯇ꯭ꯔꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯑꯃꯗꯒꯤ ꯑꯃꯗ ꯉꯁꯥꯏ ꯍꯨꯈꯤꯕ ꯄꯨꯈꯤꯕꯁꯤꯡꯗꯣ ꯑꯃꯨꯛ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯍꯜꯍꯜꯂꯛꯄ ꯍꯥꯏꯕꯗꯤ ꯃꯗꯨ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯇꯨꯡꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯗ ꯃꯥꯒꯤ ꯂꯩꯕꯥꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯄꯣꯠ ꯂꯩꯖꯔꯝꯃꯤ ꯐꯖꯕ ꯄꯣꯠ ꯂꯩꯖꯔꯝꯃꯤ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯂꯩꯖꯔꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯍꯟꯅꯕ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯃꯈꯥ ꯁꯝꯗꯅꯕ ꯇꯠꯈꯤꯗꯅꯕ ꯑꯃꯨꯛ ꯍꯜꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯅ ꯃꯁꯤꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯅꯝꯕꯔ 1ꯅꯤ ꯑꯗ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯖꯦꯡꯅ ꯁꯥꯕ ꯑꯗꯒꯤ ꯁꯅꯥꯅ ꯁꯥꯕ ꯑꯗꯒꯤ ꯂꯨꯄꯥꯅ ꯁꯥꯕ ꯃꯨꯔꯇꯤ ꯑꯗꯒꯤ ꯄꯦꯟꯇꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯁꯤꯅ ꯁꯥꯕ ꯁꯅꯥ ꯂꯨꯄꯥ ꯅꯦꯛꯀ꯭ꯂꯦꯁ ꯂꯤꯛ ꯁꯨꯝꯕꯒꯁꯨ ꯌꯥꯎꯔꯤ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯀꯣꯟꯒꯤ ꯄꯣꯠ ꯆꯩꯒꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤꯒꯤ ꯄꯣꯠ ꯆꯩ ꯍꯨꯈꯤꯕ ꯃꯥꯡꯍꯟꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯇ꯭ꯔꯦꯁ ꯇꯧꯔꯒ ꯐꯥꯔꯒ ꯑꯃꯨꯛ ꯍꯜꯍꯜꯂꯛꯄ ꯑꯗꯨꯒꯤ ꯊꯧꯔꯥꯡꯁꯦ ꯀꯟꯅ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯁꯤꯃ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯕꯁꯤꯅ ꯑꯣꯖꯥ ꯍꯟꯗꯛꯀꯤ G20 ꯀꯜꯆꯔꯦꯜ ꯋꯥꯔꯀꯤꯡ ꯒ꯭ꯔꯨꯞꯀꯤ ꯃꯤꯐꯝꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯈꯟꯅꯈꯤꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯂꯤꯕꯤꯡ ꯍꯦꯔꯤꯇꯦꯖꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯂꯤꯕꯤꯡ ꯍꯦꯔꯤꯇꯦꯖꯁꯤꯡ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯗꯒꯤ ꯀꯔꯝꯅ ꯀꯥꯟꯅꯕ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯁꯟꯗꯣꯛꯅ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯍꯣꯏ ꯁꯁꯇꯦꯅꯦꯕꯜ ꯐ꯭ꯌꯨꯆꯔ ꯍꯥꯏꯗꯅ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯕ ꯌꯥꯅꯕ ꯆꯠꯊꯕ ꯌꯥꯅꯕ ꯍꯧꯖꯤꯛ ꯆꯪ ꯂꯥꯎꯅ ꯂꯩꯔꯤꯕ ꯍꯤꯡꯉꯤꯕ ꯍꯦꯔꯤꯇꯦꯖꯁꯤꯡꯁꯤ ꯃꯈꯣꯏꯗꯒꯤ ꯀꯥꯟꯅꯕ ꯂꯧꯕ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯀꯩꯗꯧꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯑꯃꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡꯗꯣ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯇ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯁꯦꯠꯂꯤꯕ ꯃꯌꯦꯛ ナꯏꯕ ꯐꯅꯦꯛ ꯑꯗꯒꯤ ꯏꯅꯐꯤꯗ ꯐꯖꯕ ꯂꯩꯔꯤꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯉꯥꯛꯏꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯂꯩꯖꯩ ꯐꯤꯖꯦꯠ ꯐꯤꯔꯣꯜ ꯂꯩꯖꯗ꯭ꯔꯥ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯃꯥꯡꯍꯟꯗꯅ ꯃꯈꯥ ꯁꯝꯊꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯀꯥꯟꯅꯕ ꯂꯧꯒꯗꯕꯅꯦꯕ ꯍꯥꯏꯕꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯉꯥꯛꯏꯉꯩ ꯑꯩꯈꯣꯏꯅ ꯃꯗꯨ ꯁꯤꯖꯤꯟꯅꯔꯤꯉꯩ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯥꯛꯀꯅꯦꯕ ꯏꯟꯀꯝ ꯂꯥꯛꯀꯅꯦꯕ ꯃꯈꯥ ꯁꯝꯊꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯉꯥꯛꯇꯅ ꯊꯝꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯦꯕ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯤꯕꯤꯡ ꯍꯦꯔꯤꯇꯦꯖ ꯍꯥꯏꯔꯤꯁꯦ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕꯨ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯔꯥꯁꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇꯗꯒꯤ ꯄꯨꯊꯣꯛꯆꯕ ꯄꯣꯠ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯅꯤ ꯑꯗꯨꯅ ꯃꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯇ꯭ꯔꯥ ꯎꯠꯇ꯭ꯔꯥ ꯃꯁꯤ ꯎꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯗꯨ ꯃꯗꯨ ꯀꯥꯟꯅꯕ ꯐꯪꯉꯤ ꯑꯥꯔꯇꯤꯁꯁꯤꯡꯗꯨꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯄꯣꯠꯂꯣꯏ ꯃꯗꯨ ꯁꯦꯝꯕ ꯀꯥꯡꯕꯨ ꯑꯃ ꯁꯥꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯇ꯭ꯔꯥ ꯃꯣꯏꯗꯨ ꯀꯥꯟꯅꯖꯗ꯭ꯔꯥ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯤꯕꯤꯡꯁꯤꯡꯁꯤ ꯃꯁꯤ ꯃꯈꯥ ꯁꯝꯊꯍꯜꯂꯤꯉꯩ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤ ꯀꯥꯟꯅꯕ ꯂꯧꯔꯒ ꯏꯀꯣꯅꯣꯃꯤꯗꯁꯨ ꯑꯥꯔꯇꯤꯁꯇꯨꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯈꯨꯗꯤꯡꯒꯤ ꯃꯥ ꯄꯩꯁꯥ ꯐꯪꯒꯗꯣꯔꯤꯕꯅꯤꯅ ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯨꯗ ꯆꯪꯉꯤꯕ ꯐꯤꯔꯣꯜ ꯁꯥꯔꯤꯕ ꯑꯗꯩ ꯄꯣꯠꯂꯣꯏ ꯁꯦꯝꯃꯤꯕ ꯃꯌꯥꯝꯗꯣ ꯃꯣꯏꯒꯤꯁꯨ ꯀꯥꯟꯅꯕ ꯐꯪꯉꯦꯕ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯀꯥꯟꯅꯕ ꯂꯧꯒꯗꯕꯁꯤꯅꯤ ꯑꯗꯩ ꯑꯃꯅ ꯑꯩꯅ ꯉꯁꯥꯏꯇ ꯍꯥꯏꯖꯈꯤꯕ ꯁꯪꯀꯤꯔꯇꯟꯁꯤ ꯌꯨꯅꯦꯁꯀꯣꯒꯤ ꯋꯥꯔꯜ ꯏꯟꯇꯦꯡꯒꯦꯕꯜ ꯍꯦꯔꯤꯇꯦꯖꯇ ꯆꯟꯈ꯭ꯔꯕꯅꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯊꯪ ꯁꯨꯝ ꯗꯤꯐ꯭ꯔꯦꯟ ꯑꯥꯔꯠ ꯐꯣꯝꯁꯤꯡꯁꯤ ꯈꯪꯒꯠꯂꯛꯄꯗ ꯔꯥꯁꯇꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁ ꯑꯣꯏꯅ ꯏꯟꯗꯤꯌꯥꯅ ꯑꯍꯥꯟꯕꯗ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁ 4-5 ꯈꯛ ꯁꯛꯈꯪꯕꯗ ꯃꯅꯤꯄꯨꯔꯤꯗꯤ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ
Sankirtan City Yauti. Sankirtan City other art form gi manung da leibani. India gi tongan ba art form leibak si da yamre leise aduna. Madi manung da Sankirtan City yamna phajaba yamna unique oiba mani haina laukhatlaga masi amuk magi khara sidarei bise yokhatnaba masi decline ne batawise yamna chawkhalakpadu natre hojikti atai disturbance payamam lakdagi adana masi yokhatnabagi damakta adudi UNESCO da thabane Paris da tharaga koina film namdana tongan bai khogi mathel singsi machal singsi namaga thara matungda moina yengaga yare masi world gi intangible heritage chanbada matik chare hairaga aduna Sankirtan se chalakpani si chalakpasina kaidawra Sankirtan sida koi protection ama pire sagi UNESCO gi fund su lere India government da su UNESCO na haira ne masi protect tawna bo hono preserve tawna bo hono wen sumai tawtana Sankirtan se su akoi gi living example amani adagi amana akoi gi polo si sana matamda kaidawi sagol changi kangjei changi magi uniform changi punamak sida ngasai polo sita natana polo ga loinari ba sagol adagi magi ate machan kangjei kanghu kangdrum na singo sari ba mayam dusu adusu kaidawi kana ba phange adana akoi gi polo sanaba hojikki matam sida di polo sanaba lebak yamde adubu polo sidi pamne sumai tawdana akoi gi tongan ba akoi gi culture gi oiba potsing huji hingi ba living example oina leiriba singsidagi kana ba lawgadabani maduna tung koina tunglam chat phawbada makha samdana hingbada kana gani haiba wafumdo hajiki kenosida pusilakpani maru oiba point amoina agenda amoina hauja ojana takpi gi basiga mari lainana asiga manaba oina handaki G20 gi mifam sida khanabada yawba maru oiba agenda amasu haijaba tarabade oja culture sina haujikti chakholapge matungina creative industry da onthokduna sendungi phibam phagatnaba maikai romda jangsin hanaba hotnaba sisu amani sigi matangda su ojana haipetang haibiyu masida pokhalai ba si point amoina maru point amo pokhalai si cultural and creative industries haibani adagi amana creative economy ana tam singchi phajai haiba singchi chakhot hanabagi dam honagadabni ada create cultural and creative industry haiba sidadi yamna pak chawre masi khoigi theater doibe yai painting doibe yai adagi di jagoi doibe yai isai doibe yai pung doibe yai khoigi culture ga mari lenariba punamaksi loina chinge aduga ngasai gi creative economy haiba tam sisu phajai adana masidadi loina mak challe khoigi film su challe ngadai atai performing arts sing su challe adu isai ga isi am chauba industry mu oiri bani adi film ju yam chauba industry mu oiri bani smain tawtana khoigi kari haini painting ga isi yamna maru oiba yam pesa yam thada ba phajaba painting amadi crore sitpa adugum su oiri bane adana masi achauba industry ni adana masida yokhatpaga loinana thauna happaga loinana akhoigi tungi senmit lon dasu kana ba mo oihannaba wafam mo pukhalakpani ada masimakti kari haini koigi creative industry haisi yam chauba area mani cultural and creative industry yam chauba mani creative economy yam chauba mani aduna sidadi yamna pak chauna kongre culture khaktana tana loinamak pak chauna kongre masi yamna maruoiba pot amani adubu masi khitang elaborate tauna haiti maigi wafam singsida koi technical term oina sum thamme masi miyamna micham miyamna khangba nungaina ba hojiti internet te kadi loi phanga banina arrival khudam oina koi UNESCO na hairi baka sidi yam senge mai tawtana ekoi gi bureaucrats singsina maina
sizinariba loan sida technical term oina tawraga micham na nungaina ba laina khangnaba loan da masi ithokpibam change moina technical term oina sizinabagi mahutta sima thamjaningi aduga kana bagi wa ngaktani sida hairibsi aduga aroiba oina hangjanung base oja hojikti digital technology gi matam oirabanina masigi matang suda digital technology sizinaduna culture sibu ngak senba amadi yokhatpada karamna mateng pangba yapagi haibagi matangda khwaidagi maruai digital technology sizinaba ase khoda moina ahan bada aikhoi gramophone record aisi na preserve torami radio gi wena gramophone record sida namaga mathangda khoigi tape thole tape ta mo koi record tawe du tape si kui na sahi yankhai nipu yankhai sujalaga di yate magi khoigi iron oxide to kindara ga damage tore adana kai dora hojikti digital technology computer sisna dana khoina hojik computer na record tore isai record tore drama record tore ngang ba kholi opona muk sit tore isai tore chi tore padagi di yam laire adana kaidrige bu khoina hana gramophone record ta khong bada nungai trabadu bhauda khoina digital on tho kanda thaina gi ariba ngamam ni maina sakpa adai gambini na sakhiba dugumba jaigo ja pahari ega sham sharma hoina ga sakpa isai singdo ariba mina phangnang gidraba singdo khoina hoji digitize tawra matung de kedora irai laina tahan mangamdra sumain tawtana ariba isai singse akoina taba phangi si digitize tawbadagi di yam nuai greba sumain tawtana hojik pukhalaiba wafam si akoigi maru oiba culture gi oiba adagi di natural oiba heritage singse ko phaja ba film lam tawraga kaidoge bu akoigi virtual museum amoina akoi sida linkhat pa yare sini puthorei bu wafam di kodamoina akoina hojik Facebook ta yam kanna thagat nadra kayum thodom thoe karai dnom chatlure photo nam thagat naktra madu koina phajana magi achouba khajuraho temple haro khajuraho temple se koina video mu phajana lawraga nongpok tana sini nongchup tana sini manung da leiribena sini adagi mase kana karam maning thogi matam da kana na saram mano karam main ta uno pak chauna kaya no haidu phajana utlaga tawraga di aikoina museum amagi manung da changaga ubadauna artifacts sing da mathang ubadauna digital medium sida urane adu aragadi kanagumam na kaino ma hangningakpa asina karino haina tananingba punamaktu yarane adu aragadi asagi aikoigi Taj Mahal khangde Khajuraho khangde aikoigi Kangla khangde Kaibul Lamjao khangde masi tawragadi virtual museum amoina adagi tongan ba leiba archaeological sites sing sisu digital format sida akoi namthoga upload tawragadi ji yam laidra hujiti pau su isai su drama su loina YouTube ta thagal loina ubo phange akoi na khare ngasi sida ngangi je nangai uramde taramde koi sida ngangi je kedare Canada da leiba Australia da leiba Germany da leiba America da leiba sing ta phange I pau phauna bangam me si kare gino digital technology si gi mateng nani aduna culture si hena chakot han bada hena phagat han bada digital technology sina khwaidigi hena kana ba pi habisin madi chume aduna punamak se aroi bada digital technology sina khwaidigi phajaba platform pi dana mut khraga da badusu kalhouraga kona mut khrawauda potu di khoina ubo phangane ba tungda future generation na masini digital technology ama pusalak pase yam kanai yam phai masi yamna achouba wafam mamani haba si thamjage yam nungai je ojana sillaba matam kaithokpiduna khoi studio da lengbirakduna G20 mifamgi matangda cultural working group na lawkiba magi warepsing amadi madugi matangda yamna kupna haibirambagidama akasmani Imphal gi maikaidagi ojabu thagachari aina su thagachari